Miyam Wari ngak sana jangan yang katra. Ado ini lagi ming leipam ama di sahim tahu ba? Thì bây giờ nó in cái lagi nang nào lên đi qua nào lên sana hầm đi yarba aduga jahi kya sura kya habi ba? jahi je 60 ka kan 50 ka saben ado ini na ne sida perform phamire jahi kya sura kya haidi tara ka mama musu ado ini na sida perform phamalang ko ja haidi line da lak pi brand ka gari aduga ne ini haidi sigi perform phami ja imung punari ra na jaga ini cross ogi ja imung puri ne isa mayam je koi gi nagi mama je thaba yam pi ko se ban ma cha ne ko na ta na ai na do isa mayam ne ma pa lom da thai ba ko se sura no ma ga isa sin je amana ho mi do tam loi le amana engineer tam ba loi le adi amana be loi la ga camera me loi se le mong ko aduga tai da sijina amana anta sambi ko taroi chang gare chan pa han ai đi ăn thắt thắt thì cái sa hôm đi cái này ăn cái hay không ya yang kai hab tadi ade lagi amana sida ejida taure sentren ki khan gare oti koina leire mau nu pi su leire lagi mau nu pi han ji ju anta sambi dum dokta ni mai tau na ima na wa na ko hin tum da gai kuma ni ngai hom de ko la sa si je ko no ibanu ini nungai te hoi ini na wana khanyang wana hona jara pagi mahi ni ngasi ini gi sa jing na haidi thaba masagi mahi amamam chajari je masagi thaba ma tawjare dana ado ini je sida coaching je ini na tek pa pi brana jaga sida la thabe ba cha sing de chen ko ha ai tum ba sang de ko sing pa di phare ko na san na no hai ko to dum san ni ne ba wa haidi sum sida kaithel la rin bi kaithel ima kaithel sum la ki bani na sa ni ne ba hoi tam mo ya ni ne hoi ado ini ki posisi kemain tau bigi haidi khara phare tadi andak se ko mamang di yang wa ye don da se ko wa le ado asi ni ni je ka phare ado ini mamang dadi lan ju lei gi bani na ko akhoi gi smaina maitai gi oi ba harau ko mai smaina lak pa je sida khoina ini khatam na pangthok pa phangi de na handakti khitang haidi lanje leite habadi aroi leiri bako aduga khitang di komthorak pagi mawong da khoina ujei bako aduga smaina khoi gi maitai gi harau ko mai da ngasi bazar da asuki matik chille bako miyam je haidi handak sidi phajana pangthok ka da ma le bako aduda haidi imagi wakhalon da kai khandi baga sida yam phare ai so khoi ra mini ko le khoi manipur ma se wa re khoi gi atham mathau jing sina lai pak se kan mong de ha khoi kap te haนั่นสิพาว่าโอ้ยจะชี้จะเฮียนโอ้สินะลากก็ได้ก็ชาวคนน้ำก็มาเฮาสิ ado ima kainom ta hangjage ba haidi iben imoinu na ne pam daba yaning daba magi haidi nupi ma oi bada ko yaning daba jingje kitang haibira mo bai mana nupi jidi yema khoi je niyom chumna sat patai puroi babu isone khan batai natra no magi ai thong ma phang khang na no magi duk tha ba adagi mayam da nusi ai ba aphata ba thabak tau da ba lamcha sa ja chumba adagi imoinu ima na khai dagi sawa je yum da khulu khak sa gum thamba ko si nuti gi lu khak sa gum je ima di wa ra pasu ai pung baro ta so ai kon pheng kan ne thamte ko aduna nga si ima je wa na hona ja ju yum sa ja re isa thabak tau re si matang di thamoi dai ni isor na chan bi na khalle smai na tau na mi we ba je apha balam cha chat ba adagi oi da ba ngang da ba mi gi mang da na ba tau da ba sum na chat bi gai isor na khoi bu cha le ima na nu si ba ko amna yaning manina ima na si wa zo ju mi na hai ai ni yum cha ba da nang ni paisa ji thum ma le ma ne ja loi chan ai yum dai kai dai na cha ni ju lu mo ni hai ima na su ja ba kan bai na tra yom chum na chat ba gi na da yek te adai inang ma ma ju ngasi lo ba hospital ta ba kham de ai na isor da ko ai ko loi ba bu si nung sang han ni tek da kai na isa ai su na mak se ko bo isa ge ja ai bu ti gi isor loi ba da me ado ini gine haidi akhoi gi manipuri film gi film jidane hero me amama leidana sida karam mana ipam pam bi bage ai je hero me am se di kari ba ma mi khra khu ba ngang ko su nung si ko moi ani je adu gi
ꯑꯉꯥꯡꯅ ꯇꯧꯕꯁꯦ ꯄꯥꯝꯖꯩ ꯀꯔꯤꯕ ꯃꯥꯏ ꯃꯃꯤꯡꯁꯤꯗ ꯀꯥꯎꯏ ꯂꯩꯕ꯭ꯔꯥ ꯑꯣ ꯁꯤ ꯂꯩꯕ ꯅꯨꯡꯁꯤꯌꯦꯕꯀꯣ ꯑꯉꯥꯡ ꯑꯣꯏꯅꯀꯣ ꯃꯥꯅ ꯇꯧꯖꯔꯛꯄꯗ ꯅꯨꯡꯁꯤꯖꯕ ꯑꯗꯒꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯄꯥꯝꯃꯦ ꯃꯥꯅ ꯑꯗꯣ ꯏꯃꯥ ꯏꯁꯩ ꯑꯝꯇ ꯉꯪꯕꯤꯔꯝꯃꯨꯕꯏꯁꯩꯗꯤ ꯍꯩꯇꯤ ꯑꯗꯣ ꯀꯩꯅꯣ ꯀꯔꯤ ꯏꯁꯩꯅꯣ ꯏꯃꯥꯅ ꯈꯟꯗꯣꯏꯁꯦ ꯈꯪꯗ꯭ꯔꯦꯅꯦꯍꯦ ꯀꯔꯤ ꯀꯥꯎꯔꯦ ꯑꯁꯦꯝ ꯑꯃꯔꯖꯤꯠꯅ ꯁꯛꯄ ꯀꯔꯤꯅꯣ ꯀꯥꯎꯔꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯂꯩꯁꯥꯔꯤꯉꯩꯒꯤ ꯏꯁꯩꯗꯤ ꯀꯥꯎꯔꯦꯗ ꯏꯕꯦꯝꯃ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯀꯩꯅꯣ ꯑꯃꯔꯖꯤꯠꯀꯤ ꯏꯁꯩ ꯑꯃ ꯊꯥꯔꯛꯑꯣ ꯀꯔꯤ ꯌꯥꯔꯦ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯀꯩꯅꯣ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯅ ꯂꯥꯛꯄꯁꯦ ꯁꯤꯗ ꯃꯌꯥꯝꯗ ꯀꯩ ꯌꯥꯐ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕꯒꯦ ꯑꯗꯨꯝꯇ ꯍꯥꯏꯕꯤꯌꯨ ꯁꯤꯅ ꯂꯥꯛꯄꯗ ꯐꯠꯇꯕ ꯆꯍꯤ ꯆꯠꯈ꯭ꯔꯒꯀꯣ ꯑꯐꯕ ꯆꯍꯤ ꯂꯥꯛꯇꯅ ꯏꯪꯅ ꯇꯞꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯍꯥꯏꯅꯤꯡꯉꯤ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕ ꯊꯦꯡꯛ ꯌꯨ ꯂꯥꯛꯀꯗ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯏꯃꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯆꯍꯤꯅ ꯀꯌꯥ ꯁꯨꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯆꯍꯤ 60 ꯁꯨꯔꯦ ꯑꯩꯒꯤ ꯂꯩꯐꯝ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏ ꯑꯗꯨꯒ ꯆꯍꯤꯅ ꯀꯌꯥ ꯑꯩ ꯆꯍꯤ 60 ꯑꯗꯣ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯅꯤꯡꯊꯧꯖꯝ ꯄ꯭ꯔꯚꯥ ꯑꯗꯣ ꯍꯥꯏꯗꯤ ꯏꯃꯥꯁꯦ ꯏꯃꯥꯅ ꯁꯤꯗ ꯄꯣꯛꯐꯝ ꯐꯝꯕꯤꯔꯛꯄꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯌꯦꯟꯗꯦꯝ ꯁꯤꯅ ꯂꯨꯄꯥ 60 ꯁꯤꯅ ꯅꯤꯐꯨ ꯑꯩꯅ ꯄꯣꯛꯐꯝ ꯐꯝꯃꯛꯄꯁꯦ ꯑꯩ ꯆꯍꯤ 15ꯃꯨꯛ ꯁꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯌꯨꯝꯗ ꯃꯤ ꯀꯌꯥ ꯂꯩꯕꯤꯕꯒꯦ ꯑꯩ ꯌꯨꯝꯗ ꯏꯁꯨ 2 ꯑꯃ ꯏꯆꯥꯅꯨꯄꯥ 2 ꯑꯃ ꯑꯩꯒ ꯑꯩꯈꯣꯏ ꯑꯃꯧꯒ ꯑꯩꯈꯣꯏ 3 ꯑꯗꯣ ꯏꯃꯥ ꯍꯥꯏꯗꯤ ꯏꯃꯥꯅ ꯁꯤꯗ ꯄꯣꯛꯐꯝ ꯐꯝꯃꯤꯕꯁꯦ ꯍꯥꯏꯗꯤ ꯌꯨꯝ ꯄꯨꯟꯅꯩꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯥꯒꯤ ꯀꯩꯅꯣ ꯌꯨꯝ ꯄꯨꯟꯅꯕꯗꯤ ꯁꯤꯅ ꯄꯨꯟꯅꯕ ꯉꯝꯄꯣꯠꯇꯦꯗ ꯏꯕꯦꯝꯃ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯁꯦ ꯇꯥꯟꯕꯁꯦ ꯄ꯭ꯔꯣꯐꯤꯠꯁꯦ ꯌꯥꯎꯗꯔꯕꯅꯤꯅ ꯑꯩꯅ ꯀꯩꯅꯣꯗ ꯑꯩꯒꯤ ꯑꯍꯜ ꯑꯣꯏꯔꯛꯑꯃꯤꯅ ꯑꯩꯒꯤ ꯈꯣꯔꯁꯥ ꯅꯨꯡꯁꯥ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯏꯆꯥ ꯏꯃꯧꯗ ꯍꯥꯏꯗꯅꯕꯅ ꯐꯝꯕꯅꯦꯕ ꯑꯗꯣ ꯏꯃꯥ ꯅꯣꯡꯃꯗ ꯄꯣꯠꯁꯤꯠꯁꯦ ꯍꯥꯏꯗꯤ ꯀꯌꯥꯃꯨꯛ ꯁꯤꯠꯄꯤꯕꯒꯦ ꯑꯁ ꯅꯣꯡꯃꯗ ꯂꯨꯄꯥ 2,000ꯒ ꯌꯣꯟꯕꯁꯦ ꯋꯥꯅ ꯌꯣꯜꯂꯦꯗ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯏꯃꯥ ꯄꯣꯠ ꯀꯩꯁꯦ ꯍꯥꯏꯗꯤ ꯏꯃꯥꯅ ꯇꯤꯛꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤ ꯂꯥꯛꯑꯒ ꯁꯤꯗ ꯊꯝꯕꯤꯔꯝꯕ꯭ꯔꯥ ꯑꯩꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯇꯤꯛꯑꯦ ꯑꯗꯣ ꯏꯃꯥ ꯍꯥꯏꯗꯤꯅꯦ ꯏꯃꯥꯅ ꯁꯤꯗ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯄꯁꯦ ꯏꯁꯥꯒꯤ ꯒꯥꯔꯤ ꯂꯅꯥꯏ ꯒꯥꯔꯤꯗ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯛꯇꯦ ꯑꯩ ꯁꯨꯝ ꯑꯆꯦꯟꯕ ꯂꯥꯏꯟ ꯆꯦꯟꯕꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯍꯥꯏꯗꯤ ꯏꯃꯥꯒꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯥꯏꯗꯤ ꯃꯊꯦꯜꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯊꯦꯜꯗꯤꯀꯣ ꯆꯝꯐꯨꯠꯀꯨꯝꯕ ꯑꯗꯨꯒ ꯑꯆꯝꯕ ꯀꯥꯡꯁꯣꯏꯒꯨꯝꯕ ꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯤ ꯑꯆꯝꯕꯁꯤꯅꯗꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯏꯃꯥ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟ ꯑꯝꯇꯪ ꯎꯠꯄꯤꯔꯝꯃꯨꯕ ꯑꯩꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯕꯨ ꯑꯩ ꯉꯥꯡꯉꯤꯁꯤꯅ ꯑꯗꯨꯝ ꯑꯣꯏꯖꯔꯒꯦ ꯑꯇꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯩꯇꯦ ꯑꯗꯣ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄꯁꯦ ꯁꯤꯗ ꯍꯥꯏꯗꯤ ꯃꯤꯌꯥꯝꯗ ꯀꯩ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯏꯃꯥ ꯏꯃꯣꯏꯅꯨꯅ ꯂꯥꯛꯄꯁꯦꯀꯣ ꯃꯤꯌꯥꯝꯗ ꯆꯥꯍꯣꯡꯕ ꯉꯥꯍꯣꯡꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯋꯥꯠꯇꯕ ꯄꯥꯗꯕ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯅ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯃꯐꯝꯗ ꯑꯩꯅ ꯊꯧꯅꯤꯖꯔꯤ ꯑꯗꯣ ꯏꯃꯥ ꯍꯟꯗꯛꯁꯦ ꯍꯥꯏꯗꯤ ꯏꯃꯣꯏꯅꯨꯁꯦ ꯑꯅꯤꯔꯛ ꯇꯥꯁꯜꯂꯤꯗꯅ ꯍꯟꯗꯛ ꯆꯍꯤꯁꯦ ꯁꯤꯗ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯁꯨꯃꯥꯏꯅ ꯑꯅꯤ ꯇꯥꯁꯟꯕꯁꯦ ꯀꯩ ꯈꯟꯕꯤꯕꯒꯦꯕ ꯑꯅꯤ ꯇꯥꯁꯟꯕꯁꯦꯀꯣ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯃꯃꯝꯗꯪ ꯇꯥꯕꯅ ꯀꯨꯝꯁꯤ 2 ꯇꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯕꯗꯤ ꯑꯈꯪ ꯑꯍꯩꯁꯦ ꯌꯥꯝꯃꯟꯈꯤꯗꯅꯀꯣ ꯑꯗꯣ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯇꯧꯋꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯨ ꯂꯧꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯏꯃꯥ ꯌꯥꯔꯒꯗꯤ ꯏꯁꯩ ꯑꯝꯇꯪ ꯁꯛꯄꯤꯌꯨꯕ ꯏꯃꯥꯒꯤ ꯑꯩꯗꯤ ꯋꯥꯏꯀꯩꯗꯒꯤ ꯏꯁꯩ ꯁꯛꯄꯗꯤ ꯍꯩꯇꯦ ꯍꯩꯇ꯭ꯔꯒꯁꯨ ꯍꯥꯏꯗꯤꯀꯣ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯝꯇ ꯁꯛꯄꯤꯌꯣ ꯏꯁꯩꯗꯤ ꯍꯩꯇꯦ ꯏꯆꯥꯅꯨꯄꯤ ꯏꯁꯩꯗꯤ ꯍꯩꯇꯦ ꯏꯃꯥꯗꯤ ꯁꯛꯄ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯍꯥꯏꯗꯤ ꯑꯅꯧꯕ ꯆꯍꯤ ꯑꯗꯒꯤꯗꯤ ꯍꯟꯗꯛ ꯆꯍꯤꯁꯦ ꯂꯣꯏꯗꯣꯔꯦꯗꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯗ ꯀꯩ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕꯒꯦ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨꯕ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗꯀꯣ ꯃꯤꯌꯥꯝꯗ ꯑꯩꯅ ꯄꯤꯅꯤꯡꯕ ꯄꯥꯎꯖꯦꯜ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯗ ꯂꯥꯟ ꯇꯧꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯁꯦꯟꯁꯦꯀꯣ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤ ꯇꯥꯍꯟꯕꯤꯔꯒꯅꯣ ꯑꯗꯨ ꯏꯪꯅ ꯇꯞꯅ
ꯃꯔꯥ ꯆꯦꯟꯅ ꯄꯥꯟꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯤ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯕ ꯊꯦꯡꯛ ꯌꯨ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯅꯪ ꯋꯥꯔꯤ ꯍꯥꯏ ꯁꯥꯅꯧ ꯀꯩꯅꯣ ꯃꯤ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯃꯤꯡ ꯑꯅꯟꯗꯤ ꯀꯧꯋꯦ ꯂꯩꯐꯝꯅ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯑꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯆꯍꯤ 26 ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯤꯁꯇꯔꯁꯦ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯣꯏꯗ꯭ꯔꯦ ꯀ꯭ꯂꯥꯁ ꯀꯌꯥꯃꯨꯛ ꯇꯝꯍꯧꯒꯦ 12 ꯐꯥꯎ ꯇꯝꯍꯧꯋꯦ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯍꯧꯖꯤꯛ ꯁꯤꯡꯒꯜ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯈꯪꯅꯕ ꯂꯩ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯍꯥꯟꯅ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕ ꯃꯤ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯗ ꯁꯤꯁꯇꯔꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕ ꯃꯤꯁꯦ ꯁꯤꯁꯦ ꯀꯥꯏꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯀꯥꯏꯅꯗꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯤꯕ ꯑꯁ ꯌꯥꯝ ꯐꯩ ꯑꯗꯣ ꯁꯤꯁꯇꯔ ꯑꯗꯣ ꯁꯤꯁꯇꯔ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤꯅꯦ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠꯁꯦ ꯍꯥꯏꯗꯤ ꯀꯔꯝꯕ ꯊꯕꯥꯜꯒꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯄꯤꯕꯒꯦ ꯈꯪꯕꯤꯕ꯭ꯔꯥ ꯍꯥ ꯀꯔꯝꯕ ꯊꯕꯥꯜꯒꯤ ꯀꯔꯝꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯃꯤꯠꯁꯦ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯀꯦ ꯈꯪꯕꯤꯕ꯭ꯔꯥꯕ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠ ꯍꯥꯏꯔꯣ ꯀꯔꯝꯕ ꯊꯕꯥꯜꯒꯤꯅꯦ ꯀꯌꯥꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯄꯤꯒꯦ ꯈꯪꯕꯤꯕ꯭ꯔꯥꯕ ꯀꯩꯅꯣꯗ ꯋꯥꯛꯆꯤꯡꯒꯤ 12ꯅꯤ ꯄꯥꯟꯕ ꯍꯣꯏ ꯆꯨꯝꯃꯦ ꯑꯗꯨꯒ ꯏꯕꯦꯟ ꯏꯃꯣꯏꯅꯨꯅꯅꯦ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯩ ꯂꯩꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯃꯃꯤꯡꯁꯦ ꯑꯩ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯑꯗꯣ ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯜꯂꯛꯇꯣꯏꯅꯤꯅꯀꯣ ꯁꯤꯁꯇꯔꯁꯨ ꯅꯣꯡꯃꯗꯤ ꯍꯥꯏꯗꯤ ꯑꯗꯨ ꯈꯪꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯁꯤꯁꯇꯔꯒꯤ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯁꯇꯔꯒꯤ ꯗ꯭ꯔꯦꯁꯤꯡꯁꯦ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯗꯥꯏꯗꯒꯤ ꯂꯩꯕꯤꯒꯦ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯟꯂꯥꯏꯟꯗꯒꯤ ꯆꯦꯟꯕꯤꯕ꯭ꯔꯥ ꯑꯩ ꯈꯪꯅꯕ ꯅꯨꯄꯥꯅ ꯗꯦꯜꯂꯤꯗꯩ ꯂꯩꯔꯛꯄꯅꯦ ꯌꯥꯝ ꯐꯩ ꯑꯗꯣ ꯁꯤꯁꯇꯔꯅ ꯄꯥꯝꯖꯕꯅꯦ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯁ꯭ꯇꯥꯔꯁꯦ ꯁꯤ ꯃꯌꯥꯝꯗꯒꯤ ꯃꯔꯛꯇ ꯀꯅꯥ ꯅꯨꯄꯥꯗꯒꯤꯀꯣ ꯀꯅꯥ ꯑꯣꯏꯒꯦ ꯑꯩꯅ ꯄꯥꯝꯕꯁꯦ ꯖꯝꯕꯣ ꯀꯩꯀꯨꯅ ꯏꯄꯥꯝ ꯄꯥꯝꯃꯦ ꯃꯥ ꯄꯥꯝꯃꯤꯁꯦ ꯀꯩ ꯃꯔꯝꯒꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯁꯨꯝ ꯑꯩꯅ ꯈꯪꯉꯛꯄꯗꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯕꯗꯣ ꯑꯣꯏꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯁꯤꯁꯇꯔꯗ ꯍꯥꯏꯗꯤ ꯌꯥꯝꯃꯨꯡ ꯀꯥꯏꯀꯨꯁꯤꯅꯀꯣ ꯀꯩꯒꯨꯝꯕ ꯁꯤꯁꯇꯔꯗ ꯐꯤꯂꯝ ꯑꯃꯇꯪ ꯀꯨꯝꯃꯤꯟꯅꯁꯦꯒ ꯍꯥꯏꯔꯗꯤ ꯁꯤꯁꯇꯔꯒꯤ ꯋꯥꯈꯜꯗ ꯀꯩ ꯐꯥꯎꯕꯤꯅꯤ ꯑꯩ ꯑꯗꯨꯗꯤ ꯄꯥꯝꯗꯦ ꯐꯤꯂꯝ ꯀꯨꯝꯕꯗꯤ ꯄꯥꯝꯗꯦꯕꯀꯣ ꯁꯨꯝ ꯄꯥꯝꯖꯔꯨꯕꯒꯤ ꯑꯗꯨꯒ ꯁꯤꯁꯇꯔꯒꯤ ꯇꯦꯂꯦꯟꯁꯦ ꯀꯩ ꯂꯩꯕꯤꯕꯒꯦ ꯗꯥꯟꯁ ꯏꯁꯩꯒꯨꯝꯕꯗꯤ ꯂꯩꯇꯕ꯭ꯔꯥ ꯂꯩꯇꯦ ꯑꯗꯣ ꯍꯣꯏ ꯁꯤꯗꯤ ꯍꯥꯏꯗꯤꯀꯣ ꯗꯥꯟꯁ ꯍꯥꯏꯔꯗꯤ ꯃꯤ ꯃꯌꯥꯝ ꯃꯥꯡꯗ ꯗꯥꯟꯁ ꯇꯧꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯒꯗꯧ ꯃꯥꯟꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔ ꯍꯧꯖꯤꯛꯁꯦ ꯏꯪꯊꯝꯊꯥꯁꯦ ꯀꯩ ꯃꯊꯦꯜꯅ ꯍꯥꯎꯕꯤꯔꯤꯒꯦ ꯍꯧꯖꯤꯛꯂꯣ ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯊꯣꯡꯉ ꯀꯥꯡꯒꯧꯒ ꯑꯗꯣ ꯁꯤꯁꯇꯔ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯁꯤꯁꯇꯔꯒꯤ ꯄꯨꯟꯁꯤꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕ ꯃꯤꯀꯨꯞ ꯑꯗꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯃꯤꯀꯨꯞꯁꯦ ꯀꯔꯝꯕꯅꯣ ꯑꯣꯏꯗꯣꯏꯅꯣ ꯋꯥꯕꯁꯤꯔꯣ ꯕꯕꯥ ꯏꯃꯥꯅ ꯅꯥꯔ ꯂꯩꯕ ꯃꯇꯝꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯋꯥꯏꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯟꯕꯒꯤꯗꯁꯨ ꯂꯩꯔꯦꯀꯣ ꯅꯨꯡꯉꯥꯏꯕꯁꯦ ꯃꯈꯜ ꯌꯥꯝꯃꯦ ꯑꯗ ꯏꯃꯨꯡ ꯃꯅꯨꯡ ꯁꯨꯝ ꯄꯨꯂꯞ ꯑꯣꯏꯅ ꯄꯨꯜꯂꯒ ꯅꯨꯡꯉꯥꯏꯕ ꯈꯪꯗꯦ ꯑꯩ ꯀꯔꯝꯕ ꯈꯟꯗꯣꯏꯅꯣ ꯑꯗꯣ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯁꯤꯁꯇꯔ ꯍꯣꯏꯁꯦ ꯉꯁꯤ ꯏꯃꯣꯏꯅꯨ ꯄꯥꯡꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯀꯥꯡꯊꯣꯛꯇꯣꯏꯅꯦ ꯍꯣꯏ ꯑꯗꯣ ꯏꯃꯣꯏꯅꯨꯁꯨ ꯅꯨꯡꯉꯥꯏ ꯄꯥꯡꯊꯣꯛꯄꯤꯌꯣ ꯑꯗꯣ ꯍꯥꯏꯗꯤꯀꯣ ꯁꯤꯁꯇꯔ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯦ ꯂꯩꯕꯅꯤꯅ ꯁꯨꯃꯥꯏꯅ ꯃꯩꯇꯩꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯌꯥꯝ ꯐꯖꯅ ꯏꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯦꯗꯅ ꯍꯟꯗꯛ ꯆꯍꯤꯁꯤꯗꯗꯤ ꯃꯤꯁꯦ ꯌꯦꯡꯉꯣ ꯕꯖꯥꯔꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯤꯜꯂꯦꯀꯣ ꯑꯗꯨꯒ ꯍꯟꯗꯛ ꯆꯍꯤꯁꯤꯗꯁꯨ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯖꯩꯌꯦꯕꯀꯣ ꯁꯤꯗ ꯁꯤꯁꯇꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯩ ꯈꯟꯕꯤꯕꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯀꯩꯅꯣꯅꯤꯗꯅ ꯁꯤꯗꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯅꯤꯡꯉꯤ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯗꯤ ꯀꯣꯏꯕ ꯆꯠꯄꯤꯔꯣꯏꯗ꯭ꯔꯣ ꯆꯠꯂꯔꯣꯏ ꯄ꯭ꯂꯥꯟ ꯂꯩꯇꯕ꯭ꯔꯥ ꯂꯩꯇꯦ ꯍꯣꯏ ꯑꯗꯣ ꯌꯨꯝꯗ ꯃꯃꯥ ꯕꯕꯥꯒ ꯑꯗꯣ ꯁꯤꯁꯇꯔ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯅ ꯂꯥꯛꯄꯁꯦ ꯁꯤꯗ ꯃꯤꯌꯥꯝꯗ ꯀꯩ ꯌꯥꯊꯪ ꯄꯤꯅꯤꯡꯕꯒꯦ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨꯕ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯀꯔꯤ ꯂꯥꯟꯅ ꯀꯩꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯅ ꯂꯩꯔꯨꯕ ꯃꯌꯥꯝꯗꯣ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯀꯣꯛꯑꯒ ꯄꯨꯝꯅꯃꯛ ꯐꯔꯒ ꯏꯪ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯊꯦꯡꯛ ꯌꯨ ꯉꯥꯏꯍꯥꯛ ꯁꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯁꯇꯔꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯌꯥꯒꯗ꯭ꯔꯥ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯒꯦ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯃꯤꯡ ꯒꯨꯟꯒꯨꯟ ꯑꯩꯗꯤ ꯀꯩꯁꯥꯝꯊꯣꯡꯗꯒꯤ ꯑꯩ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯌꯦꯕ ꯍꯟꯗꯛꯇ ꯊꯣꯛꯂꯛꯇ ꯉꯥꯏꯔꯤ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯆꯍꯤꯁꯦ ꯀꯌꯥ ꯁꯨꯔꯒꯦ 20 ꯁꯤꯁꯇꯔꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯗꯣ ꯁꯤꯁꯇꯔ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯁꯤꯁꯇꯔꯒꯤ ꯅꯨꯡꯁꯤꯅꯕꯗꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯁꯤꯁꯇꯔ ꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯂꯩꯇꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯑꯁ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯍꯥꯏꯗꯤꯀꯣ ꯐꯥꯔꯁ ꯂꯞꯇꯤ ꯂꯩꯔꯝꯒꯅꯤꯗꯅ ꯁꯣꯏꯗꯅ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯥꯏꯅꯈ꯭ꯔꯤꯅꯣ
ꯁ꯭ꯀꯨꯜꯗ ꯍꯥꯟꯅ ꯁ꯭ꯀꯨꯜꯗ ꯊꯦꯡꯅꯈꯤꯕ ꯉꯥꯛꯇ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯁꯤꯁꯇꯔꯒꯤ ꯍꯥꯟꯅꯒꯤ ꯑꯦꯛꯁ ꯕꯣꯏ ꯐ꯭ꯔꯦꯟꯁꯦ ꯁꯤꯁꯤꯅ ꯀꯩꯒꯨꯝꯕ ꯁꯤꯁꯇꯔꯗ ꯍꯟꯖꯟꯅꯁꯦ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯟꯖꯟꯅꯒꯗ꯭ꯔꯥ ꯍꯟꯖꯟꯅꯔꯣꯏꯗ꯭ꯔꯥꯕ ꯀꯩꯒꯤꯅꯣ ꯆꯠꯈꯤꯕ ꯄꯣꯠꯇꯣ ꯑꯃꯨꯛ ꯍꯟꯖꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯣ ꯑꯗꯣ ꯁꯤꯁꯇꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯅꯦ ꯃꯆꯨꯁꯦ ꯀꯩ ꯃꯆꯨ ꯑꯣꯏꯗꯣꯏꯅꯣ ꯕ꯭ꯂꯨꯅ ꯏꯄꯥꯝ ꯄꯥꯝꯃꯦ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯕ꯭ꯂꯨꯅ ꯄꯥꯝꯃꯤꯁꯦ ꯉꯥꯟꯊꯣꯛꯍꯟꯕ ꯑꯗꯨꯒ ꯂꯥꯏꯇꯤꯡ ꯐꯤꯠꯇꯤꯡ ꯑꯣꯏꯕꯗꯣ ꯕ꯭ꯂꯨ ꯁꯦꯠꯂꯒꯗꯤ ꯏꯐꯗ ꯐꯖꯩ ꯑꯗꯣ ꯁꯤꯁꯇꯔꯅꯅꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯍꯦꯔꯣꯁꯦ ꯁꯤꯗ ꯀꯔꯝꯕꯅ ꯏꯄꯥꯝ ꯄꯥꯝꯕꯤꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯌꯥꯝ ꯀꯟꯅ ꯌꯦꯡꯗꯕꯅꯤꯅ ꯑꯥꯏꯗꯤꯌꯥ ꯂꯩꯇꯦꯕ ꯑꯩ ꯒꯨꯍꯥꯇꯤꯗ ꯑꯗꯨꯝ ꯂꯩꯕꯅꯦ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔ ꯍꯧꯖꯤꯛꯁꯦ ꯀꯩ ꯍꯥꯏꯗꯤ ꯍꯦꯟꯖꯥꯡꯁꯦ ꯀꯔꯝꯕ ꯍꯦꯟꯖꯥꯡꯅ ꯍꯥꯎꯒꯦ ꯏꯟꯖꯥꯡꯁꯤ ꯏꯄꯥꯝꯗ ꯄꯥꯝꯃꯤꯗ ꯍꯋꯥꯏ ꯄꯅꯤꯔ ꯑꯗꯨꯒ ꯁꯤꯁꯇꯔ ꯍꯧꯖꯤꯛꯀꯥꯟ ꯍꯥꯏꯗꯤꯅꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯍꯧꯖꯤꯛꯀꯥꯟꯒꯤꯅꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯏꯟꯈꯠꯂꯛꯏꯕꯁꯤꯡꯁꯤꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤꯡꯁꯦ ꯍꯥꯏꯗꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯗꯤꯀꯣ ꯐꯩꯌꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯠꯇꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟ ꯁꯦꯠꯂꯤꯕꯁꯦ ꯍꯣꯏ ꯀꯩꯅꯣ ꯀꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯦꯁꯟ ꯁꯦꯟꯁꯁꯤ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯍꯦꯛꯇ ꯔꯤꯚꯤꯂꯤꯡ ꯑꯣꯏꯕꯗꯣ ꯑꯗꯨꯗꯤ ꯈꯤꯇꯪ ꯃꯥꯔꯀꯦꯠꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯦꯁꯦꯁꯇꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯗ꯭ꯔꯦꯁꯁꯤꯡꯁꯤꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯍꯧꯖꯤꯛ ꯕꯖꯥꯔꯁꯦ ꯀꯩꯗꯧꯕ ꯂꯥꯛꯄꯤꯕꯅꯣ ꯑꯩꯈꯣꯏ ꯃꯥꯒ ꯀꯩꯅꯣ ꯏꯃꯣꯏꯅꯨꯒꯤ ꯀꯩꯅꯣ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯗꯤ ꯀꯣꯏꯕ ꯆꯠꯄꯤꯔꯣꯏꯗ꯭ꯔꯣ ꯆꯠꯂꯔꯣꯏ ꯑꯩ ꯒꯨꯍꯥꯇꯤꯗ ꯑꯗꯨꯝ ꯍꯌꯦꯡ ꯆꯪꯈ꯭ꯔꯅꯦꯕ ꯑꯗꯣ ꯁꯤꯁꯇꯔ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯍꯥꯏꯗꯤ ꯏꯃꯣꯏꯅꯨꯁꯦ ꯁꯤꯒꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄꯁꯤꯗ ꯃꯤꯌꯥꯝꯗ ꯀꯩ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯦ ꯑꯁꯤ ꯐꯖꯅ ꯈꯣꯏꯔꯝꯃꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯦ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯇꯦꯂꯦꯟꯁꯦ ꯍꯧꯖꯤꯛ ꯀꯩ ꯂꯩꯕꯤꯕꯒꯦ ꯑꯩꯒꯤ ꯇꯦꯂꯦꯟꯁꯦ ꯑꯁ ꯈꯪꯗꯦꯗ ꯑꯗꯣ ꯁꯤꯁꯇꯔ ꯏꯁꯩ ꯁꯛꯄꯗꯤ ꯍꯩꯕꯤꯕ꯭ꯔꯥ ꯍꯩ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯍꯩꯕꯅꯦ ꯑꯗꯣ ꯃꯇꯦꯛ ꯑꯃꯇ ꯉꯪꯕꯤꯔꯝꯃꯨꯕ ꯍꯩꯇꯦ ꯍꯣꯏ ꯑꯗꯣ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯨ ꯍꯧꯖꯤꯛꯁꯦ ꯂꯥꯛꯑꯦꯀꯣ ꯌꯧꯁꯜꯂꯛꯑꯦ ꯑꯗꯣ ꯀꯔꯤ ꯃꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯝꯇꯪ ꯄꯤꯕꯤꯔꯝꯃꯨꯕ ꯅ꯭ꯌꯨ ꯌꯔꯒꯤ ꯑꯣꯏꯅ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯦ ꯍꯥꯏꯗꯤ ꯆꯍꯤꯁꯨ ꯂꯣꯏꯗꯣꯔꯦꯗꯅ ꯉꯁꯤꯅ ꯍꯌꯦꯡꯗꯒꯤꯗꯤ ꯑꯅꯧꯕ ꯆꯍꯤ ꯑꯃ ꯂꯥꯛꯑꯅꯤꯗꯅ ꯑꯗ ꯃꯌꯥꯝꯁꯤꯗ ꯀꯩ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕꯒꯦꯗꯣ ꯏꯪꯂꯤꯁꯇ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦꯀꯣ ꯍꯥꯏꯕꯤꯔꯛꯑꯣ Happy New Year to everyone and may God bless the coming years and may this coming year fulfill your dreams. Thank you. ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕ ꯊꯦꯡꯛ ꯌꯨ